Pausedi Yampum Uibamar Uibapau update Dogjari. Namin Mangani Sumna Satagadaba Assembly Nongjumi Pam Ngasi the Gihokre. Namin Mangani Sumna Satagadaba Tarakamatui Suba Manipur Legislative Assembly Taragam to Suba Nongjumi Pam Ngasi the Gihokre. Ngasi Hoban Mita like it up a house members in the Kaikum Nabot Kre. MBO Ermba Paukai Auke Kashamton Kendraki Emily Oramba Lysum Lalet. Lamsan Kendraki Emily Oramba W. Berzabido. Oinam Kendraki Emily Oramba Dr. I. Ipukanbe. Karong Kendraki Emily Henry Baukte Ketriko Kendraki Emily T.S. Nandekisor. Amadi Bebek Ras Wangkem Assembly Secretariat Secretary Waramba. Magras na like the House members in Awaba Pangdoke. Opposition losing ba Okram Ibo Binasu or is a reference as the Sarubiaradun like it rubber losing basing as in the Labaki the Mak Toram Batabak Toram Sing Tage. Nasigi Nongzumi from Adu the opposition Emily came Central State as the covered post by Bigisang. National level ke yang nabada mi paing he pemong te hengale ana pokale ki pa calling attention nama ki pa komda hel ki sarse puribas minister n birena phong to kibada manipur hauze covid positive hoibe ki sang hantarakle agastara ka tarita chada mafan dasmik ahum phawa antare aike mana makha taradun aike hauze oxygen plant chawna ate infrastructure sim phagat handuna laijara si thengna ba lengana akan pathabak lokale kairauda DRDO ga khusum dan sagat pa phamung chani leiba covid hospital loisalakle Masida ICU ki phamung jangkai yaure. Tangai fadaba doctor, nurse amasung health workers sing engaged daure. Lajada si dengeng hatuk narba hausik sa thariba vaccination asida sa hitaragani pan ki matak talaiba. Missing ki sada humpu ki sang de hidak kaple. Lajada si karamba phibam dalakani haiba tambangam de adu lakada ba phibam kudibak mayuk nanaba siam sare. Isana section jaba hidak kapthok pun lajada si ngakthok pangam gani. Haksang kajik tang nuwairuk tabada manang nagpa PSC natragana hospital sing da satuna doctor Danabio. COVID positive orabadi kudak de hidak chaba hawiyo COVID ki lengak na lokali ba thabak thoram sing chaba white wafer amma pathokani aike maga tarakba atopa pau amatana yengsin pida bana mega food park ki maraibak tambang amdre BBC sana da sel lok thokraga thabak audana leire India ki Ministry of Food Processing Industry ki aya phangtuna thawal district ki housing na Kakching district ki banung chan khraba yai thibi khunuk da sakada ba mega food park ki maraibak tambang amda ba fibam da leire Mari lain apa authority ni yang sen buat pada sagat pahu nak buat order pitok raba Central Processing kasih pahu sagat pahu bangam dan lain. Komseng lising ani kungi Januari kun gama panda India ki Ministry of Food Processing Industry ki under secretary Padi Kumar Mondan kurek pitu Manipur Food Industries Corporation Limited ki managing director. Peter Salam da final proposal method pirakre. Maduki matung inda Manipur da mega food park kasih sagat bane. Zaitibi kunok local gilam acre 51.10 the sagataba mega park asiknamak Evrop tauriba upon basen from the park crore 81.825 ne Adok Manipur like and putoka the basen from the park crore 19.942 oide Ministry of Food Processing the grant when a fangada basen from the park crore 43.254 ne Manipur district Nipan dasu mega food park asikimakata primary processing center PP asi sagatabane BBC lingkat kadaba district sing aduna Chantel, Impalis, Bisnupur, Susanpur, None, Ukhrul, Fairzol, amasung Siripamne. Harba district sing asigi manung da Chantel, Bisnupur, Ukhrul, Fairzol, amasung Siripam gidi thabak suba auki bagi pau leire. Adumai nama Impalis ke Androda lam acre 4.30 da sagadaba primary processing center gida maklupa lag. Taraga taruk lising kontraga taruk Chanipan mari lendaba contractor sing da pithokre. Loinana Susanpur ki TM Bison Place sagadaba PPC ki thamak talupa lak taraga taruk lesing kontraga taruk Chanipan pithokre. Adumoy namuk PPC sahabang ngamdan laire. Sel pithok pa hukraba madung infrastructure sing semkat pa ngamdriba asi mari lendaba authority miyang changba wat padagi oigani aire. CCPur FCI da seng thandre driver sing dagi seng thaba amasung arumba on pagi lupa lising ani dagi lising ani sa mga phawa laure. Susanpur district leiriba food Corporation of India FCI ki godown ta thafam thokpodagi Manipur ki mapandagi singlaki ba seng thanna jawba truck sing mafam basi tan lak labusu godown asigi authority amatana truck sing dagi seng adu than duna loksin dabana truck driver sing amadi handyman sing da maram zadana awa pa man bagi patak da godown asida seng thaba unload toba amusung seng ki arum on bagini haidona truck driver sing dagi palising ani dagina lesing ani samanga phawa laure aire Wafam masing asi mafam masih seng ciklak laga than bida bada kinamit kiani faidul let idu driver masung handyman sing pibam sing hensin bagi hong sata Manipur Drivers Association ki general secretary Sanjoy Khetri mem na phongto ki bane manai FCI ki seng than na jawr ba truck sing asi Susanpur ki
godown asida unload tawna bagidam tha asigi taradagi horaglaga tarahumdai fawik manungda laknakibane aduba ngasi fawbada FCI godown gi authority ambatana chenga se thanbidabadagi truck sing asig driver amasung handyman sigai fam chafam gi kudong chadaba mayungnare ngasi su association gi maiketagi karigi damak sek thanna yauraba truck kun henbu cheng than rebano haibagi matang wari sanana balakpada godown asigi gate da deploy torba security person hatana godown asigi staff amata nongthel fawbada lenam thengna khide are loinana seng thaba amsu arum on bagi damak lawriba senfam asigi matang da su FCI ge devon manager atuba matam da biyam da seng do kadabane loinana unload ta hondana tham iluba truck sing asidagi seng sing atuba matam da than gadabani aire manipur dagi ama yaurakle government of India ki ministry of education ki department of school education and literacy na chaliba sahi lising ani kun mathoi ge oina oja sing national award pinana ba oja ne fugamari khankatula law thorak pada Ukrul district ki Ukrul Air Secondary School ki lecturer Ningmario Sembre serial number 26 da yaurakle maragasi da gang rape accused bel pikhitre komsing lising ani kunda mai imphal da sahi nawri bina pimasa ama gang rape sathabada senaba Faiz Elias MD Muhammad Hangasi Imphal West ki pokso special judge ki mamang da bel pipin na hajar ki bato corner reject tawkre accused aduna medical ground da bel pipin na hajar ki bane mahaki masada anaba ki alaire marmaduna bel pipin na hajar bane aido wakalake komsing lising ani kungi October bari da mahak mai Imphal police na faduna jail da lehake bane saliba sahi ase ki April kunipan da bel pipin na hajar ki bada corner reject tawke bane Wakada duga mari lainana courtna sajiwa MCJ superintendent da miyoi aduki sapsaba medical report pitak na daba khangan ke makatarakpa atopa pau amatana brown sugar gram sahung kontra ka tarik ka kona na miyoi mga phare ngasinong tilpung ani makarum taba matamda Jiribam police ke assistant SP operation AK Sadananda ki miyang bakata SIE Dorendra du singba commando team amana national highway 37 manake kimthang lambe Tadbung Tamenglong area to matau tau lai ngai da jam da chingnan ngai ba mong da abung ba su gi Bajaj diesel auto rickshaw register number MN01EO 4557 ama Imphal da gi Jiribam tam da lak pa da kham da check tau ke check tau ba tu da sapon cap kon mari da brown sugar ni haina chingna ba polam sing amu ba amasung otma su na lang ba blanket da gi maning da jarum ba thengna ke polam sing asi gi arum ba si chawrana gram sahung kuntra ga tare rom oi gane makada na gari adu thorok liba amadi tonglak pepe mi sing adu wang bahong bada Namten kin sanction sahi kuntra ka taret ma phuraiba saigen thang laifam da longsin village niu kaiten man bidagini aibe no ps na polam singa si more dagi purakpani aiba khangbangam ke mano polam singa do niu kaiten man bidagi Jiribam da purak laga kaimai part 2 dagi laikhita pa letna gi masanu pa kapma sanction ka contact tawra pa matung da polam sing Tamenglong dagi phaidon da leipam amada sena da purakpani aiba khangbangam ke nameda du da namten kin sanction amadi kapma sanction phagala pa matung da Jiribam police station ki osi da khosina ge tawdogasi Tauksem police station ki jurisdiction manung da thokpo oibana Tauksem police station da bakha na thigat na bagi damak da khosina khare aire foreigner sing phajin dona thamliba Assam ki detention center sing transit camp aina khangna ragane mirai bang masani aina sakhang laba miyoi sing amadi convict oina leiriba foreigner sing thamliba Assam ki detention center sing ado transit camp aina nawna maming thona da balaw thokre detention center sing ki ming Hongdok na bagi order atu ngarak isum sakai sanabita Himanta Biswa Sarma ki laingang le isu tawkhibane Assam da siguma makal ki detention center taruk hangdok tu na thamli ma khoi singa do Golpara Kokrajhar Tezpur Jorhat Debugra amasung Silchar arba district taruk asigi district jail singge manungda tongan ba mafam sing khai tu na hangdok pane mapa leibak sing daki laklaga Assam da ain kai na salak tu le ba miyoi sin tra kana bari leina ba authority na maran leire aidul kan bi khoi ba sing arba detention center singa sida thamme Assam da in kind of Billy Bak the Gilak passing to Tasang of foreigner Natragan Indian Amar happy to foreigners tribal in the rep Lord Matung the Lautoge Karigumba in kind of Assam to Salak to let but Tarabadi foreigners in the Bari never detention center sing a Sigmund Dagi Amada Tangani Ire Hanak the Mifam Pangto Kiba Assam Assembly the Same Minister Hemant the Beswan Napongdo Kiba Amada Assam Tongan Tongan but district in the Hangdokton Tamriba detention center Tarukta Housing Maki when a detainee Sambagamarhu Matoi Kak Tamle Makodogi Manu Dagi Humpoga Matoi Declare to a foreigner sing the Aduka Samba Kundamara later, but they can pick Tara foreigner sing it. Mulla Baradar Kabul Tungkre, Afghan sing Kudung Ting Oide, Aikre. Afghanistan like Lakaturiba Sidalibaka to give Matangi President Wigani and a Panaripa Taliban gay. To political leaders sing among the Amoriba Mulla Gani Paradar Kabul Tungakre. Mag Kadardaki Halakibani, Okibasahi Kulunki Matung the Afghanistan, the Taliban Kilangak Amuk Lagane. Adungay kumzali singani abada US amasung neto gi force na batamad da Afghanistan talekak lambat Taliban ki sasal law to kibane
Mullah Umar ki matamdagi hona Taliban Malaysia ki founder oina lerakhiba Maulana Khairullah Khairkhuwaga agency ga wari sanakiba amada Maulana asina phongdorakibada Taliban sina malem gi miyamda amatu oibagi amasung nungsi chanabagi mari thamnaba honagare Afghanistan da leipa tongan balibak sing envoy amadi staff sing painingai leite loinan Taliban regime na asugum staff sing aso engam jahun tanaba matam pudamak tangak sendun laigani ai Taliban ki atopa sangngar balusing ba amoriba Abdul Salam Hanifi na ai Taliban sina Afghanistan ki miyam amadi section kudima ki music ni ponsi aso engam amata jahun tanaba mate madik chaba se kuti lehenan ba akan bamien sangdun honagane Malem ki tongan balibak sing dasu Afghanistan da leiriba makhoi ki citizen sing aso engam thokani abagi nungnang ba amuta lebiganu haiba wafam bahna phongdoke Afghanistan ki lebai degi kanaguba malem ki lebak sing da akai atoi thokan kada pathabak ngamata paikhat aloi Taliban regime na madu yamna section yengsin kani aike Kunai ki section kudima ki miyam na abadi santi wadi hingmina ba yanar ba thawrang sing Taliban lenga na paikhat kani aiba wafam do phongdok la don bahna miyam da thajaba pike Auki pa namai sing bitta Taliban fighters na Kabul khodum chan kraba matung da lagliba nongmanini asida Taliban lengak semna da akan bathabak paikhat pa hukre Mullah Ghani brother na Taliban regime bakada Afghanistan ki president warba yai aina panari bane Taliban sing hauki pa namai sing bit ki angan bada Kabul da sangla ki bagal loina lai pak atoki President Ashraf Ghani pa Tajikistan tamna sian ki bane Ashraf Ghani Afghanistan da amuk halak pa pamli ana so atopa pau ki likhul mana bang toke maka tarak pa atopa pau amadana Mekhal matung ki mi hat pa rem na sing bathaudok sing CBI na thijina pa Kolkata High Court na order daukre West Bengal ke assembly bikal matung da thoki ba mi hat pa amade ref natragana ref atem ki thodok kumba nabi ki meyuk da sathaki ba crime sing ki patang da court ki miyak makada CBI na thijina na pa Kolkata High Court na sagol sinabit order daukre adai case sing na special investigation team SIT na thijina na ba order aduna khangan ke order aduna hai NISRC report ki matungi na mi hat pa natragana nabi ke mayuk da sathaba crime sing haibadi rape natragana rape attempt ki maral siba case kudimak CBI ba thijilan gada bane CBI na ayat apan jautan investigation sathaba owner ba case record kudimak investigating agency asida sinanaba court state da order tauke order atu makha ta hai investigation adu court na monitor tau oi gada bane masung investigation manung da kana kum basingna ayat apan piba tarbadi madu jamna haksina lawgane court na monitor tau ba pro pangthona ba semba SIT da IPS officer Suman Chau Somen Mitra amasung Ranbir Kumar yaugane timasi ki thabak adu thabak ki pothara Supreme Court ki jaja mare yangsan gani aina bar amasung bench na aike Olympian manga da leingak na ikai khumna pa utkadawre hauki ba July kulhum doidagi hawraga tha asig nipan phoba Japan na jungpu warga Tokyo da pangthoki ba kunthra gani thoi super Olympic games ta India ki represent tawduna saru yaki ba lamdam asigi sanaroi manga pa Manipur leingak ikai khumna pa utkadawre Olympian maga de kai khumna bagi thorum tha asigi kunma thoi da khumal lambak sport complex ki main indoor stadium da Department of Youth Affairs and Sports Manipur na mapungoi na sinduna pangthoka dori bane handa ke Olympics adu da saru yaki balam da masigi sanaroi manga adu de boxing ma sana da MC Mary Kom kg jangkhai ga mathoi weightlifting ma sana da saru yaki ba saiko mirabai chanu kg ni phuga mapan hockey ma sana ki wani saru yaki ba SS Nilkanta amri program bab susila chanu judo ma sana da saru yaki bi tikma pam susila chanu kg ni phuga ni pane Olympian maga as igai khumna bagi thoron da Manipur ki Chief Minister Nongthoma Biren Singh Youth Affairs and Sports Minister Letpau Hauke Deputy Chief Minister Y Joy Kumar Singh amri Manipur Olympic Association ki President T.S. Radesh Yamna Madang Sin Chief Guest President abadi Guest of Honor wena sarwi aragane Hockey India ki President Gyanendra Ningombam Gymnastic Federation of India ki General Secretary Dr. S. Santi Kumar amri hanagi Olympian Sin Specialist Guest wena thorom adu da sarwi agane Panbaja badi India ki team da Weightlifting masana da naitom saru yaki bisai ko mirabai chanuna silver medal amalau dana India ke medal account hangdok pangam ke weightlifting masana ki oina karnam Malaysia na Sydney Olympics da bronze medal lawangam ke sahi kun matoi ki matung da Manipur ki lifter sai ko mirabai chanuna silver medal lawdana weightlifting masana ki anuba puari sem ke India ki hockey men's team da sahi ni foga matoi ki matung da medal ama lawdana anuba puari sem ki da Manipur da ki hockey basana roi hojik hojina railways da thabak tawdun leiriba SIS Nilkanta Sarma su saru yake Men's hockey team asina semi-final da Belgium ki makuta mighty ba goal manga ani da mighty ba nangauke third place bronze medal match da Germany ba mighty ba pitu na komsali singap ka sampan marfoke Moscow ki games matung da puari sem bangam ki bane Nupa ki team da natana India ki women's hockey team da su handa ki Olympic asina semi-final jawduna mighty hauraba matung bronze medal match da Great Britain ki makuta goal mari ahum da mighty ba nangki ba da Manipur ge sanori program ba susila sanu su yauke Independence Day release haruk yaki ba singta namai kapse lakpada ki miyo kya sikre Afghanistan ki manung chanba
Asadabad City dengan si lebar kodogi viral paituna satkiba Independence Day rally-da saruk jakiba miyosina Taliban fighters sina namai kapsilakpadagi miyoy ka sikre hari report sina phangdorakle. Auki bajum sagai sina bita Taliban ki viral sagai tuna Afghan ge national prep pahluba kitabak laloba asina miyoy hum nang maina kaptuna hat krapa matong ngasi misi mina jawab thauthok asi thorakibane. Nagalammaromda masagi maram sulai jidraba sahi kuntra hiana khas land la jariba kuki lokrabi amazo namit ahum nida mafam asi thaduk tuna chatlo abasi janingde kuki NP Manipur lainga paikaliba thabak thaurang khudingmak aikoi ki leiriba miyam amade organization sina mating pangjagane Jiribam district asi ki matam koina sinadraba subjail amade jiri police asida thabak tauramba hausikna manga sobayamar battalion ki naik waramba surgical singsan ki loinabi hoi kholhai singsan amade Masa single loinan zel manaki khaslen asida sahi kontrarom yana laijarak liba khaslen mafam asi Jiribam administration namit ahum degi manungda mafam asi thadu haina se piramba thongbo kuki students organization Jiribam amade Tamenglong kuki NP Jeri amsung Tamenglong John women wing na janing taba phangdorakle makhatana haribana miyo begi minung sida matam kuina direklaba kana laijadraba hoi kholhai singsan amade masa singi yengbiduna laingar miyang jangbiu aina phangdorakle pawmising unabada amada Koki Students Organization Jiribam amadi Tamenglong ge General Secretary Paunongam Aukipna Aikebada Manipur government ki employee waramba laikhira pamanga soba MR battalion ki naik waramba Saijel Singsan ki lihawri panapi amade masasina sahi kontraga ni thorom hiana laichira laba khaslen asidagi government na chalo aina pau pirapasi jamna nungaijade Haujik paliba government asidi jamna phaba amadi sakot paprapa pamba government ne maramadana miyobegi minungsi yengdana makoina laichiri pambapam asida lehan biyo datragana Adopan collaborative arrangement amatawiu an students organization ki megedeki ajari aina permission da pangdoke permission ko unaba adu dasaru yakiba kokiin bi women wing jeri amsung Tamenglong John ki secretary lingboy kebjena aikebada makoi hoi kholhai singsen na sahi kontraga ni thoi hena jela sibo ngaktor leba matung da sarkar na khodak tanabit omde ki manung da chalo haibase aikoi koki NP Tamenglong amde jeri John ki secretary amu en awaba asi yengba gamdre maramasina Laingan makoi kita mafam amasin biduna lain benar da government ki punang sing selakli aina pangdoke Laikhiraba saijai singsan naik magasuba MR ki loinabi hoi kholsai singsan ai mafam masida sai kontra yana lairak laba matungda government na bit nini humne ge manu de jombasi thadolo aribasi aikoi karamba mafam da laige dori bano aikoi gidi lamsu laite mafam masi thadok pangamloi aina pangdoke Atau pau amadana jamlaba sanfam sing puduna sen ki aiba wafam hanage president khani na janing da pangdokre Haukiba namaji nabita Taliban fighters na Afghanistan mafung fana kanrun tawkrapa matong leibak ado thadok tuna chen krapa hanagi president Ashraf Ghani na jamla pesanpam sing pogi haipa wapam adobo Haji United Arab Emirates ta sang japam laudun laipa Ghani na janing to bafang tor kiba kaloina na mana Kabul thadok tuna sakhiba adu makata ba misi mina kya tholak tanaba ki pandam dani aire Taliban force na Kabul da changsil lakrapa matong khangau tan leibak adu thadok tuna Ghani na chen kiba do hanage minister sing akan mamong da janing da bafang tor kiba kaloina na mahake Matang corruption kemari lehna bo phom kya phang dor kibane Olympic medalist Saiko Mirabai Chanu ki ponse warida jumpham oiba sumag lila mai iglaba thamoi ki irat thoni thoram pang thokre Olympic medalist Saiko Mirabai Chanu ki ponse amati thabak ta jumpham oiba akana pa sumag lila mai iglaba thamoi ki irat thoni thoram ngase palace compound Imphal da leiba iboyama sumag lila sangle da pang thokre ngasi ki thoram madu Dr. M Nara chief advisor sumag lila council professor N Rajmohan, Vice Chancellor, Dhanamajori University, K. Romeo, Professor Laisangtem Anita Chanu, Assistant Director, Sports Promotion, Thenasandra Awardee Amadilila, Asikisu Consultant, Waripa, Panasri Napo Waripana, President Membership on the Saruyake. Lilasiga Iba Lamdamasiki Sangaraba, Playwright Transit, Ningtaujan Aikebada, Hawaliba Sandaris in the Mirabaki, my papa, you were in Ital Peter Lamasing Yam Kanaba. Honabada miyam honada bekita baglila asi ijabane Sumang lila pamjaba mi masing jam lapasu masibo khangbi ba midi wat pogum tawre malemna khangraba atawbo u oiraba mirabaida miyamna ubi da luptun lairaba sumang lila ko yotpi amabo loinairaba loinairaga tawuna ba tawna ba honajabane malemda khangraba atawbo u oiraba mirabaida miyamna ubi da luptun lairaba sumang lila ko ba yotpi amabo loinaraga taunanaba honajabane Games and Sports amadi Arts and Culture ani asi nanaba mari leinaba gidamak sumaglila asi unanaba honajabane aike maka tarakpa atopa pau amadana gari hengkatna bagi wauda kanaduna sokpadagi layang lakiba mioi sire gari hengkatna bagi wauda ningai changdana pada khut jarok padagi soktuna laikan narak pamioi ama laikedre
Polisna maral leibasing papi dabadagi Imphal Jaipok lambi thenglure. Laikitraba miyo edu langdum maning lekai dagi hidam Rojit Jahi Kuntra Gomdoi apagwa hidam tomba kawe. Mag Jio company da lineman oina tabak tawbani hare. Tawdokadugi matangda phangba pauda haukiba August tara manga da laikitraba S Rojit amadi mahaki mamanaba ahungkaloina androda worksite ama yegluraga halakpada ngarian singkongda kari angkan anabagi matangda wafam kara ainake. Wafam ado so bana tabana makoi mafam padu thadok laga ngarian singda leiba kaithel amada kihom chadu leiringa da wafam khara nganal mabiu cheng adu jawsil laga kuthaba horakibane. Tawdokaduda da Rojit ki kokta nungkumbala thongkibadi wakal ta ki dabadagi advance Oslo da lekenar padagi karang nobita pung mapan makairum taw da lekidabane aire. Lamdum gi tongan balup sida thadokatu gi matangda andro police da wakatu na mara leibasing phapina na ba ajabada tabi raktaba pati misi mana jorok pati pendra tu ngasi ayu angan badagi langdong gi miyamna Imphal Jaipok lambi thengki ayu pung mapan rom tabada thodok adu da hakthena du senariba angtham amang lekai dage loitongbam somokanta sahi yangkhayum doi churaba miyoi ama Imphal iske SB da sangjarak padagi lambi thingbagi hongjang adu aldoke aire arweda content sing asiki maro wi pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri popuna makpa thaga jari channel asina tomda kanarabadi subscribe to video na subscribe to video maloina like and share to busu ka bi kan punamak po amaka hana thaga jari